हार फंगदबगी अवाबा मायोकनरिबा लौमी कयाना हार फंगहलु हाइदुना संजेंथोंगदा लेबा एग्रीकल्चर डिपार्टमेंट ता थोमजिनख्रे MLA अमबु पार्टी दगी तांथोकपा हाइबसी 10 शेड्यूल की मखादा लेबा मरमना MLA यामथोंग हाउकीपु स्टेट कांग्रेस ना हेक्ता तांथोकपा यादबना AICC दा खंगहनख्रे हाइना MPCC ना हाइरी मणिपुर ना चाही अमदा लुपा करोड़ चनी दगी चहुम फाउबगी चांगदा मई लेरिबा सिदगी कोकननबा सोलर पावर प्लांट सिजिनबगी हाइनबी थमलसी हाइना डेप्यूटी चीफ मिनिस्टर युमनाम जोय कुमार ना फोंदोखरे लमदमसिगी पुवारीगा सागोनरिबा लैशांग हिदेनबु कननबा अमदी मसक थोकना थमनबा टूरिस्ट स्पॉट ओइना सेप्टेम्बर की तांग 19 दा लॉन्च तौरगनी हाइना कैरावगी MLA रामेश्वरना फोंदोखरे अमसुंग डिफरेंटली एबल सिंगी मरक्तगी मयाना कोलोम चिकलगा लाइरिक इदुना मसाना मसाबु सक ताकचरिबा हाइरोइजम कृपागी पुंसिना मियामदा इनोट पीरी मैम खुरमजरी अदोमने ग्रिप्स इंपैक्ट न्यूज नी ए रिना थिंगुजमना हौजि पुंजा सिफावबगी मरुइबा पाउसिंग मैम द पिजरी हार फंगदबगी मायोकता लौमी सिंगना संजेंथोंगदा लेबा एग्रीकल्चर डिपार्टमेंट ता थोमजिनख्रे हार फंगदबगी अवाबा मायोकनरिबा लौमी कयाना ngasi ayu pung 13 ताबा मतमदा एग्रीकल्चर डिपार्टमेंट तमना लाकनकी लौमी सिंग अदुना डिपार्टमेंट हे योरकपगा डिपार्टमेंट अदुदा थोमजिलक्तुना हार फंगहलु हाइबना चिंगबा खोलाव कया लाउसिनकी डिपार्टमेंट अदुदा थोमजिलखिबा लौमी सिंग अदुना डिपार्टमेंट ममांगदा हार फंगहलु हाइदुना वाकत मिफमसु चथखी लौमी सिंगी इहौ अदुना मरम ओइरगा थोखनिंगदबा थौदोक थोक्तनबा मणिपुर पुलिस की पर्सनल सिंगना डिपार्टमेंट अदु ngakshenki नाकलमरोमदा लौमी सिंगना लौ उबदा सिजिनरिबा यूरिया हार फंगददना लैरिंगै चैरक असिदा लेंगाकी एग्रीकल्चर डिपार्टमेंट ना करीमता तौदना लैरिबासी लौमी सिंगबु फोंगना सिंगनबनी हाइना नेशनल आइडेंटिटी प्रोटेक्शन काउंसिल निपको ना फोंगदोखरे वाफम असिंग असि कैसामपाता लैबा निपको की ऑफिस ता पांगथोखिबा प्रेस मीट अमदा ऑर्गेनाइजेशन असि की प्रेसिडेंट ओइना प्रेमजित ना फोंगदोखिबनी पौमी सिंगदा वा ngangladu प्रेमजित ना नुमित तरानिगी मतुंगदा लौमी सिंगना लौफमदा हार सिजिनबा यारकलरोय फिबम असिदा लेंगाक ना मीटिंग चंगद्रगदी ओलकपा चहीदा चाक तांगबा थोकलगद्रा हाइबगी अकीबा लैरे हाइना फोंगदोखि अदुमोइनमक हार असि ब्लैक मार्केटा बैगता लुपा चत्रेतगिना लिसिंग अमा फाउबदा योली MLA अमदी मंत्री की कोतादा हार बेग कया लौथनरी अमरोमदा लौमी ना हार बेग अमा लौनबा होटनबदा क्यू सांगना लेप्तुना ngai ब्लैक द फंगलिबा असि करमना फंगलिबनो अमदी MLA मंत्री की कोतादा लौथोखिबा हार बेग सिंग अदु कराइदा चटख्रबगी हाइबगी वहंग सुहंगखि सही खुदिंगी ओइना जून जुलाई जी मणिपुर को ओइनादी इरांग हौरबा मतमसिदा हानादगी गवर्नमेंट खंगिबनी डिपार्टमेंट खंगिबनी करिगिदमक्ता मारांग काइना हार थमौदबनो गवर्नमेंट लैरिबा हजि हजि हार चाइबा यारिबा मतमसिदा मैक्सिमम होना बिरकांदा मसी हार सिंजलक्तना लौमी मियाम की याफनब तोबियो मणिपुरदा एग्रीकल्चर डिपार्टमेंट लेरगसु इथै लौखोंग फजना मोंग ताना सेंबिदबसिना अखोइगी लौ सिंगुबा मतमददी याम इसिंगी अवाबा लगी इकंगी अवाबा मयाम थोदा लाइबनी मतमदा हार सिंजन्दरगदी लौमी मियाम होरक इहोदा निकोजु सरु याबगा लोनना मणिपुर की लौमी सिना होरक खुदिंग निकोना मपुंग फाना सोगकने हजि निकोगी मगै थमजरी अमरोमदा अथुबा मतमदा लौमी सिंगदा हार फंगहंद्रबदी मदुदा थोलकपा अफफतगी दायित्व लेंगाकना पुगदबनी हाइना इंटरनेशनल पीस एंड सोशल एडवांसमेंट इप्साना लेंगाकी पुकनिंग चिंगसिलकली स्टेट असिगी ओइना चाही अमदा हार मैट्रिक टन कयामुक मथौ ताई खंगना लौमी सिंगना ततना हार फंगदबगी अवाबा मायोकना हनबा लाइबक थीबनी लौमी सिंगदा मतम चाना हार फंगहनबिदुना पोथोक मरांग काइना पुथोकपा लमदम अमा ओइनबा लेंगाकना कुपना मिचिंग चंगबियु हाइना इप्सागी प्रेसिडेंट जोय चंद्र अथोपमना अपील तौरखली कैसामपाता लैबा इप्सागी लोइशंगदा पांगथोकपा पौमी सिंगा उनबदा जोय चंद्रना चाही अमदा स्टेट असिगी लेंगाकना सेंटरदगी लौबा यारिबा यूरिया हार असि मैट्रिक टन लिसिंग कुन असिगी मनुंगदा स्टेट असिगी ओइना मथौ तारिबसी सुपनगी मैट्रिक टन लिसिंग तरागा मंगा खक्तनी चाही खुदिंगी नोंगजुथा मतम असिदा चिंग निंखाइबगी थौदोकसिंग तत्तना थोई हाइबा खंगना मांगजौनना यूरिया हारसिंग असि स्टेट लेंगाकना लौमी सिंगिदमक स्टॉकता थंबिद्रिबा करिगिनो
मरी लेनबा मिनिस्टर की लौफम थोकपा थगदांग लौद्रबदी मसाना खंगना फम थादोकपना फगनी मथौ ताबा यूरिया हार असिदगी हेना सेंटर लेंगाकना खुदोंग चाबा पीरबसु चाही खुदिंगी ततना हार फंगदबगी अवाबा मायोकना हलिबा असि तसेंगना इकाइनिंगाइनी अथुबा फंगिबा यूरिया सिंगसे अखोई एमएलए अमदि मिनिस्टर सिंगदा डीओ लेटर चटखिबा यूरिया सिंगसे अखोई मांग मागी केंद्र अमदि लौमी सिंगदे यौबु ngamdre हाइरिबा यूरिया सिंगसे इम्फाल की हार योलिबा अदुगुमलब दुकान सिंगदा लोइनबग लैरे अदुगा पिफलदना लुफा लिसिंग अमगा चामा यौरे अदु ओइबा तारगदि लेबाकसे कमाय चावखटके दोइनोसिन अदुगी मथक्ता ngasiगी लौमी सिंगना लौ सेमगदब मतम असिदैजदा यूरिया थीबा हाइबसिना मरु ओइना कोचेन जेन लैरे मसी थोन बिगनु हाइबिन साइकल असेंबली कंस्टिट्युएंसी की एमएलए यामथोंग हाउकिपना सेकेंड एमआर की आर्म कोर्टगी नोंमई मांगखिबा क्राइम द चेनरम बसी लाइबक थीबनी एमएलए अमबु पार्टी दगी तांथोकपा हाइबसी 10 शेड्यूल की मखादा लैब मरमना एमएलए यामथोंग हाउकिपु स्टेट कांग्रेसना हेक्ता तांथोकपा यादबना एआईसीसी दा खंगहनख्रे हाइना एमपीसीसी की प्रेसिडेंट टीएन आउकिपना फोंदोरकली नोटिस लाइफता अखनना उनबदा महाकना हाई थौदोक असिना पार्टी असिदा थाजब थमलिबा मियामबु कांग्रेसना लाना उहन्नबगी मचाक ओहेले हाइरी एमएलए असिगी मथक्ता लोगी ओइबा लौखटपम थोकपा खोंथांग लौखटलगनी अमरोमदा MLAs and MPs are covered by 10 Schedule of Indian Constitution. So there are certain regulations are there. In this kind of eventuality, the duty of Pradesh Congress Committee, like me and anywhere else in the country, we have to refer the matter to AICC about MLA or MP. And now the matter is in their court. They will take necessary action after due consideration of our constitution and regulation. Nakalamaromda notice life ka unabada BJP Manipur Pradesh ki wangangloi Professor SDK Nahai second MR gi arm kotagi nongmai mangkibagi thawong asi Congress na lengak pairingai matamdagi kuina sanaraklaba aronba dramani haina Congress pu maral sikhi Professor Dikena Makhatana hauzi Cycle Assembly constituency gi sitting MLA oiriba Yamthong Haukip case asiga mari leinana NIA na faduna numit taraga mangani judicial custody rimal lauthakiba asina senglaba khudamni. And this is one single episode of a serial drama played by Congress party for the last several decades in the state. It has revealed the character, the deeds, and the happenings during the rule of Congress party in the state by this recovery of the arms here. So law will take its own course, and Congress party should take utmost care to expel out such criminal MLAs from its party. Amaromda Anisuba Manipur Rifles ki arm kotagi pistol yankai gataruk mangkibaga mari lenana National Investigation Agency team amana United Cookie Liberation Front UKLF ki chief Shoshon Haukip ki Mantri Pukrida leiba mayumdagi 9mm pistol mapan phagat pangam kiba matung Cookie Revolutionary Army dagi makhatana nongmai taruk amaga amuk phagat pangam kre NIA gi report ki matungina KRA gi chairman David Hangsingbu case asiga mari lenana ngarang phagat laba matung wahang pahang tawada nongmai sing adu Cycle constituency gi MLA Yamthong Haukip tagi phangki haiba khangki makhatana wahang pahang tawada nongmai sing adu Imphal East ki mafam amada lotsinduna thamli hairakpadagi mafam aduna chatuna lauthokibani hairi Hansing case asiga mari lenana NIA gi special court puthok lagani hairi Manipur government na chahi amada lupa crore chani dagina chahum phawbagi budget mai leibada sijinai haina Deputy Chief Minister Yumnam Joykumar na phongdokre wafam asing asi Uripok Bachaspati Maning Laikai Development Association ki sanglenda 5 kilowatt ki rooftop solar power plant sangabagi thoram amasung association asigi kuntraga manga suba foundation di ki thoram da Deputy Chief Minister na phongdokibani thoram aduda Deputy Chief Minister na makhata na hai Uripok constituency da amamba lehendana bagi pandam da constituency asigi mafam singda solar power plant thambagi thorang asi paikhalakpani Laibak ama chawkhatpagi chang asi laibak adugi mai sijinabagi chang na lepi maram aduna chawkhalakpagi matung ina mai sijinabagi changsu nongmagi hengalakani Manipur gi oina Loktak Hydroelectric Power Project na state asigi mathau taba mai piba konade maram aduna state government na atopa state tagi
Mai unit amada lupa taretagi nipan faubagi changda leiraga miyamda mai unit amada lupa ahumdagina mari faubagi changda ataba mamalda piri. Manipur sungiba mai kagi loktak hydroelectric project aduga masa leiriba aduga thobal dam na chingda leiba sidagi tholakku mai sina ekoi Manipur gi darkar mai sidi kono sum manati koi chahiye bada yam darda karo Sani Chong de Spain Torga, I see that admirer of Pichachi, Chutney, Cholapo, Planche, Masiki, Beluse, Community, Communarga, Ojiki Haiva, Kogi, Manipuri, Watpa, Yam Sound, Watpa, Aduga, Koi Sang the Viadava, a Koi, Sakura Koi Matuna, Hena, the cow, what's a chair, a Koiluena, Kanaga, a Koi Sika Canada, Sai in certain way that Tobiapo. Lamdamasiki Puariga Sagonaduna Laklaba, Leishang Hidden Kananaba Amadi Masak Tokna Thamnaba, Water Body Galoinana Tourist Sport Oina September Gitang Kuntrada, Launch Tauragani Haina, Kairau Kendrigi MLA Laurembam Rameshona Fongdokre. Leishang Hidden Protection and Development Authority LHDPA Kanchipurna Sinduna, Haukiba August ki Tang Tara Tarukagi Hauduna, September Tang Tara Taruk Fauba Tha Amachupna Chathagadaba, Leishang Hidden Lunanba Campaign ki Sarukama Oina Pangthokiba Paugi Mifam Amada, MLA Rameshona Makhatana, Hai Riba Numit Asimaktada, Kairau Assembly Constituency ki Manung Chanalaiba, Pumnon Pat Tourist Home Su Launch Tauragani, Masigi Damakta, Hai Riba Mapam Singasi, Semgat Sagat Pagi Taurang, Ayambaloshalakle Haiki. Paugi Mifamaduda, Tourism Department ki Director W. Ibohal Nahai, State Asigi Tongan ba Mapam Singda PIDDC ki Makada, Tourism Sport Oina Semgat Naba Project Nifuga Humdoi Paikalakli. Masigi Akoi Panam di long Manipur Sigi, Pasgatagan long Tong Manakcha, Sigi Bosani, the tourist ki Haidar Hatkasan, Kotawaya Kanozingdo, Akoi Marona was open, Hiner Jakoyi. Eco the best over green by Tara, has house, Wang the Saba, a topa Mapani, put on the view of the minor Canabagale, to him that the Lapiramanazu, government side again. The way I'm a thing bang like Tourism Z, Masida, I could a packet keep a project in Z, PIDDC Makada 43 project, Hosi Manipur, Tongan from the lay. Hariba project sightseeing Z Masia Department staff me am Salaga. Hosi Lady status condition Carino, have a Yenga. Project solution bada upa kayam sangani haibasi koi concern mari lenaba work agency da koi che thab haurabane Champra Puthokpada Maming Lairaba Ukrul District ki Manung Chanalaiba Kachai Khulda Chahi Khudingi Pangthokpa District Level Kachai Lemon Festival Mathang Chahidagi State ki thakta Pangthok lagani haina Horticulture and Soil Conservation Minister Thaunaujam Shamkumar Lauthokre Mission for Integrated Development of Horticulture MIDH ki Makada Kachai Khulda Rural Market Set ama Sangabagi Thoramda Wafamasi Minister Shamkumar Lauthokibani Sangabagi Thoramaduda Minister Shamkumar Khunja Singda Champra Puthokpa Hengat Hanaba Appeal Taukibaga Loinana Champra Puthokpada Tangai Fadana Changba Machak Sing Mari Lenaba Authority da Pihangani Haiki Loinana Lakadoriba Chahi English Singani Taraga Mapandagina Kungi Lengaki Thabak Thoram Singi Manungda Kachaida Horticulture ki Pothok Sing Thamnaba Pack House ama Sanaba Thorang Hap Lagani Haina Fongdok Laduna Minister na Kachai Khunja Singbu Pukning Thawaki Koi Manipur taba Itsimi da Malayam da Sigi TSC Atem da Pangdian Sabrayam Pangi everywhere is there in the valley also in the other state also Magi soil labor jaga se Adora Pangi ki home Noneda Pangba Moro Chili Shira Konda Pangi Chili Hati Tongan Mato Lam Lambagi is one of the people soil people after Musiku Makwina how they are no woga Musiku Mahan Sunday 19 year April Matum the key section of pack house and creating and storing horticultural products and vendors he might soil and maki the concerned officers Sally Koi Omar project directors Tanara Kanda Sally see Koi far from area ni Impana Tapo Cruise Tapo the country Sunsoy soil and Matuma Koi Sagani Manipur Thaba Organic Yuhom Sing Flight Mai Park na Mapalamda Thado Krabamatung Masi Yangang Akangba Metric Ton Ama Amuk Hana Thakre Loinana Lakliba August ki Tangkun Ganipan Faubugi Manungda Yangang Akangba Metric Ton Mari Amadi Chakhau Metric Ton Ama Yauna Flight Amadi Lane Route Tharagani Hairi Mapalamda Lamda Masigi Organic Pothok Sing Mai Park na Thadokpa Ngamlakpa Asiga Mari Lainana Ngasi Horticulture Department ki Minister Thaunaujam Shyamkumar ga Mahaki Office Chamber da Paumi Singha Unabada
लौमी सिंगी सेंथोक लंबी हेनगतनबा हॉर्टिकल्चर डिपार्टमेंट ना थवाई यावना थौरांग कया पाइखलकपा असिना मपालमदा लमदम असिगी पोथोक सिंग थादोकपा ngamlakpani makha tana लौमी सिंगी याइफनबा थौरांग लेप्तना पाइखलकनी हाइना फोंदोकी Mission Organic Value Chain Development of Northeast Region की मखादा Ministry of Donor की मखादा लाइबा Northeastern Regional Agriculture Marketing Corporation Limited का मणिपुर लेंगा की Horticulture Department का खुसमनदुना मणिपुर की Organic पोथोक सिंग मपालमदा थादोकपनी पौमी सिंगा उनबादुदा सरुक याखिबा मणिपुर Organic Mission Agency मणिपुर की Project Manager के देवदत्त शर्मा नहाई Mission Organic Value Chain Development of Northeast Region की मखादा लमदमसिगी लौमी लिशिंग मंगादा Organic की पोथोक सिंग थाहंदुना मखोगी पोथोक सिंग मपालमदा थादोकपासिना लौमी सिंगबु पुकनिंग थौगतपदा नतना सेंथोक लंबी हेनगतहनबदा चाउना मतिंग ओइगनी हाइकी हेना खोगी सेमिलोंदा हेना फनबा होनेबा सिगिदमक्ता आइगी साइटगी ऑन बिहाफ ऑफ द फार्मर्स ऑफ मणिपुर एंड डिपार्टमेंट आई थागर फोंदोकसरी अदुगा मसिमंगना मणिपुर की खोई फार्मर्सिंगना थारिबा यांगंग चाहाव अमदि अखोगी ऑर्गेनिक वेबा मालेम तांगना फंगबा खोई ब्लैक एरोमेटिक राइस चाहाव असे मालेम केथेन कयादा यौनबगी पांदम मदु लंबी म यातपा हौरे ngasiदगी यांगंग अकंगबा अमदि चाहाव से चेंग ओइना मपानगी लमदा ईयरलिफ्टिंग तौदुना मपानगी बायरसिंगदा पीबा हौरे मसिना अखोइदा फार्मर कयादा पुनिंग थौगतपा अमा सोइदन ओइरगनी हैबसे अखोइगी थाजबनी अखोइगी ब्लैक एरोमेटिक राइस चाहाव ई ऑक्शन अखोइगी नॉर्थ ईस्ट दा यान हाना मणिपुर पांथोखिबा यामनसु सक्सेस ओइगी 5.6 मेट्रिक टन अमा ऑक्शन दुदा बेडिंग तरोक्तना लौबंगमकी टर्मरिक ऑर्गेनिक ड्राई फ्लेक्स असिगी पर केजी दा 108 रुपीस पर केजी कोइना सुमना लिफ्ट तोकजबनी मणिपुर लेंगाकना स्टेट असी स्वच्छ भारत की मखादा लूना न थमनब कन्न होनरबसु मिनिस्टर एमएलए अमदी बीआईपी कया की लेफम ओइरिबा बाबूपरा की तोंगान तोंगान बा मफम अनिददी अमोट अकाई लंगथोकपम ओले इम्पैक्ट न्यूज न चंगसिलुबदा संजेन थोंगदगी चंगखिबा बाबूपरा मनुंगी मसजिद योरमदाइदा लंबी की येत थंगबा सरुक अमदी बाबूपरा मनुंगी वाटर सप्लाई की वाटर टैंक मनाक्ता प्लास्टिक की पोटलम यावना अमोट अकाई कया पशिलंबा थेंगनकी अमोट अकाई सिंग अदु कुइना पैशिलकपना पथा पुंथरकपदगी मनम चेनबसु हौरे लंबीदा लाकपा मियोइसिंगना फोंदोरकपदा अमोट अकाई मयाम असिना मियामगी चथोक चसिन तौबदा असुकी मतिक खुदोंग चाहंद्रे बाबूपुरागी हुजिगी एमएलए क्वार्टर संघोंगी सिगी जगह सिदा हुजिक डस्टबिन ओइसनदना मयामगी से फताउदी हैदोकपदुना सिदा लेरिबा की कोई चथोक चसिन तौबदा प्रजासिंगना ख्वादगी मनम जाम साथिबा कनो ओइरे अदुना मरम ओइरगा मसि मरि लेनबो अथॉरिटी मरि लेनबो विभागनसु मसि फताउती सि सिदा थंबीदनबा मदि डस्टबिन से अतोब जगह अमदा फजना फम चाना लुसनबिनबा मरि लेनबो अथॉरिटी दा मियंग चंगबि हाना थमजरी हेल्थ एंड फैमिली वेलफेयर की मिनिस्टर एल जयंत कुमार ना चुराचांदपुर डिस्ट्रिक्ट की मनुंग चंबा मफम कयादा इंडिया गवर्नमेंट की स्कीम आयुष्मान भारत की खुदोंग चाबा फंगहनबा हेल्थ एंड वेलनेस सेंटर ISWC अनि संगाख्रे डिस्ट्रिक्ट हेल्थ सोसाइटी चुराचांदपुर न सिंधुना पांगथोखिबा थौरम अदुगा मरी लेनना मिनिस्टर जयंत कुमार ना डिस्ट्रिक्ट अदुगी मनुंग चन लेबा मिशन कंपाउंड अमसुंग लाइशंगदा ISWC अनि अदु संगाखी ISWC संगाबगी थौरम अदुदा एग्रीकल्चर एंड एनिमल हस्बेंड्री की मिनिस्टर V हैनखलियन हेल्थ एंड फैमिली वेलफेयर की डायरेक्टर डॉक्टर के राजो यावना डिपार्टमेंट असिकी मकोक थोंबा ऑफिशियल सिंगना सरुक्याकी आयुष्मान भारत की मखादा हांगदोकलिबा हेल्थ एंड वेलनेस सेंटर असिदा प्रेगनेंसी अमदी चाइल्ड बर्थ केयर नॉन कम्युनिकेबल डिजीजेस स्क्रीनिंग प्रिवेंशन कंट्रोल अमदी मैनेजमेंट यावना तोंगान तोंगान बा फैसिलिटी तरागा निथोय हेनबगी खुदोंग चाबा सेंटर असिदा फंगहनगदौरी ngasi hangdokiba thauram aduga mari lenana health minister L Jayant Kumar na haikibada prime minister Narendra Modi gi akhanaba meeting makhada leibak asida leiriba mipum khuding mapu masama ufana punsi nungsangna lehanaba pandamda akhanana hangdokliba health and wealth center sing asigi khudong chaba manak nakpada leiba miyamna mapung phana lobiyu haiki good sudden dedication work to naibada madune bako let's not forget अखोई लाइसे यम लाइव मकल पोट हम नते बो मी मे हिंगन बा मी मे शेन बा हाबे से असे क्वेश्चन ऑफ सम फ्यू सेकंड्स सेकंड खर तो की वाद नहीं बो वांगंग मी बा फमी बा खम्याम से लेदि खम्याम से सिन बजे जस्ट क्वेश्चन ऑफ सम फ्यू फ्रैक्शन ऑफ सेकंड केयर लो हो रगदि सेकंड खरि मनुंग दा सिगे तो अना बसे फदोइ नहीं बो बट अखोई बामबेदि सिगे तो अना बसे फलो सिन अदक मान नागे तो दो नाद्रिंगे दा अद मारे प्रिवेंटिव इजर लोबी ऑफ से So that is the big message. There is the big message enshrined in the background philosophy of Ayushman Bharat.
Health Minister gi Khongchet ki sarukama oina Churachandpur District Hospital da Manipur gi ahanba oina famung tara leiba ahal singi ward amadi ahal singi oiba clinic ama hangdokre. Health Minister District Hospital asigi sick newborn care unit PBC screen yauba lever room dental OPD operation theater loinana nauna hospital asida install tauriba 300 MA x-ray machine ultrasound maikum hangdoki. Minister na phongdoki bada Churachandpur District Hospital asi atopa district hospital singda fangliba khudong chaba sing asi anaba singda phanghanaba pandamda health department na ngasi anoba facility sing asi hapchin bani. Particularly those old people who are more than 60 years. And the high vision Jimatida, people care to live Sigisi. And the Sigisi health sector Mamarta, this is important by Yamukshiva, Makal with emotion and sentiment. Can Ogoloina, Quaki doctors in the Delta with them to sometimes Ma Pasana, a Quake and Matsasina, Tantopirpa, Timatanga, the family breakdown to Matukin while the service after retirement, Madu or Makali consequences. Emotional labor, sentimental labor, Maduna Marmodina, they are Pulina, Iroina, Torpium, Galena, Adamadu, Dilton Center. Indian Red Cross Society IRCS Manipur State Branch na Haudopa Asagi Mangal Haina Mingthonba Livelihood Program gi Makada Ani Suba Phase ki Beneficiary Khanbagi Thoram Pangthokre. Nongmaina Panduna Laikidabagi Thaudo, HIV Amadi Cancer Lainana Mapureba Kaina Krabi Singda, Senthok Lambi Pinaba Haudokliba Program Asigi Ahanba Phase Oina, Beneficiary Nifuganitoi, Khan Krabamatung, Ngasi Ani Shuba Phase da Punna Beneficiary Cha Magasupna Nipan Khangatki. Lakadoriba Tha Ani Ahumgi Manungda Beneficiary Cha Manauna Khangatnaba Amadi, Lakadoriba Chahi Ani Asida, Beneficiary Chani Amaga Hapchinduna, Punna Beneficiary Chamngada Kudung Chaba Sipi Naba Pandam Thamli Haina, IRCS Manipurgi, Honi Director Dr. Y. Mohena Fongdokre. We Red Cross volunteers sing the service verified tourable list to Tagat Lagagasi, Manipur government gi, District Marigi, Impal East, West, Bishanpur, Thawalgi, decision at Tharakpa, Officer, Marigi presence, Kopna Khanan Naira Matunda, Micha Manipan, Khankre, Aduna, Asi Khali Siga, Lasher, the Khali Siga, me, Sami and Kai Kale, Lemoriba, Home Marisha, another 100 target Tori. Lemhori, but he Anida, Sani Makalaga, Sani and Kalami, Changasi, target away. More Kamandugi Kambu Amana, Nupa Ama Heroin Gram Trangaga Konana Fare, Faraba, Mishak Adu, More Wat number 4, Prem Nagar Lakaidagi, Laikotang, Haukip, Chahi Yankagataruk, Apopa Lakidraba, Tongaini. Laikotang Asi Ayu Puntara Taba Matamda, Technopalgi SP, Dr. S. Ibom Chagi meeting Makada, DSP More Thomas Tokchom Amasung. Oshi Sakti Sena Luchingba Kangbu Amana, Heroin Gram Tra Mangaga Konana Pavani Hairi. Paraba, Let Kotangi Matakta, More Police Station, Case Ama Lokat Kre Hairi. Beneficiary Singhi Education Benefit Pithokte Haibagi Wahauda, Mioi Karana, All Manipur Building and Other Construction Workers Welfare Board Office so Lonchilambagi Tawongbu condemn Toropaga Loinana, Taudok Asida Chenabasing, Chairak Pinaba, Manipur Building and Other Construction Workers Welfare na Apil Taurakli, Manipur Press Club ta Paumi Singa Unabada Union Asige President Tekcham Nandona Haikibada, Hauzik All Manipur Building and Other Construction Workers Welfare Board ki DIC Amadi, Secretary Leitabana Tabak Taubada, Kudong Chadaba Tenaduna Lairibani, Hairiba Pam Anisi Hapinaba, Union na Chief Minister ga Unabada Takshi Libani. Asigumba Tanja Asida, Manipur Building and Other Construction Welfare Federation ki General Secretary ni Haijaba S. Birmani Kauba Amana, Luchingba Kangbu Amana, Board ki Office so Lonsilamba Haibasi, Laibak Macha Tadaba Tawongni. Department Amadi, Manipur Building and Other Construction Workers Welfare Board, Hariba Ashigi, Yapasengi Kayauna Muina, so Lonsilaga. Thamambachi, a quick unigmagadi, Yamna, Akan, condemned Tori, Madu, Simising a mile the Satarapa, Kongtangi, maintain makeup Toro, Raga, Jatavor Mava, ultimatum Piramo Jatavor Magadi Madu, Aquina, Yam Taram Taram, Wokani, Hojibokta, Jabashana,
DLC लेतबा बोर्ड की सेक्रेटरी लेतबदन मरम मोरगा मधु की सेक्रेटरी अनो वहामनबा DLC हामनबा चीफ मिनिस्टर दा तंगनेरिबा पोलोबेनिना मधु पोतु तोबिगनो लाकदौरिबा चाही इंग्लिसिंग नि तरागा मापनदा पांथोकदौरिबा लोकसभा मिखल नंगनबा मणिपुरदा लेरिबा असेंबली कंस्टिट्युएंसी सिंगदा यावरिबा नन मणिपुरी सिंग लौथोकनबा होटनरगनी हाइना चीफ मिनिस्टर ना थाजबा पिरखरे हाइना कांगलेपाक स्टूडेंट्स एसोसिएशन माइकैदगी थमलकली लोइना लुप असिना तालिबा तोंगान तोंगानबा डिमांड कया चीफ मिनिस्टर ना थबकता ओंथोकनबा होटनरगनी हाइना थाजबा पिरकपदगी हयेंग KA ना जनरल स्ट्राइक कौगनी तौरंबा दु हंदोकले हाइनासु लुप असिगी माइकैदगी थमलकली ngasi nungtil KA gi vice president Subham Vidyanandana luchingba miyoi tarukna saba kangbu amana chief minister ga unaduna makhoina taliba demand sigi matangda wari shaki wari saba loiraba matungda paumi singa unabada Vidyanandana hai Assam gi NRC ga mari leinana state asida oirakadaba sing citizen amendment bill yauna tongan tongan ba demand manga gi matangda chief minister ga wari shaki मिटोप सिंह असना इलेक्शन थेंगना रकांदा कोइदे लेरकद खुदों थिबो सिंह अदुना मरम कांदा अखोगी तसेंग तसेंबा येलो फुरुप सिंह अदु खक्तम मिरेप ओबे याननबगी दमक्ता अदुगुंबा रिजर्वेशन तौननबगी दमक्ता अखोई हाइबो वहमसे हामदा पुखचै ऑनरेबल सीएम गी माइकैदगी पार्लियामेंट पुथोक दरकार लेबा अमसुंग कॉन्स्टिट्यूशन अमेंडमेंट अमा दरकार लेबिन मरम कांदा मसी अखोई अतुबा मतमदा अखोई गवर्नमेंट साइडगी तौबा याबा सिंह अदु अखोई सेंटर तकना रकांदा तौरगनी हाइबगी थाजबा इरकले तेलु ट्राइब शेड्यूल कास्ट अमदी ओबीसी की लिस्ट अखोई यावरिबा अखोई येलो फुरुप नतबा मरुइना अखोई दोबी मुजी नामसूद्रा पत्नी हारिबा अखोई येलो फुरुप नतबा सिंह असि मासी लिस्ट की लौथोक तुना मखोइदा हाना फंगलेबो खुदुंसाबा सिंह फंगदननबा लोइनेना मखोइसे अखोई लिस्ट हारिबा लिस्टदगी लौथोकननबगी वफम मद अखोई पुखचबा मतमदा हारिबो वफम अदु अतुबा मतमदा गवर्नमेंट गे साइडगी मदु थबक पाइखननबा होनजगे हाइबा वफम से थमलगले Right to Education Act Pokso amadi Juvenile Act ki matangda nongmagi oiba district ki thakta khananainabagi mifam amanga si pangthokre thauramadu ZEO Zone 4 amadi Childline Bishnupur ga punna khutsamnaduna Ningthaukhong Model Higher Secondary School da pangthoki Childline Bishnupur gi director L Pishakna haikibada pikliba mahairoi kayana thengnariba mentally amadi physically awaba makhoida chathaba crime sing matau karamna thengnagadagi haibagi matangda khananainanaba program asi pangthokpani hairi Juvenile Justice Care and Protection of Children Act 2015 and rules ki matangda Child Welfare Police Officer amasung Special Juvenile Police Unit singi oiba sensitization program ama High Court of Manipur gi auditorium da pangthokre program aduda Imphal East, Imphal West, Thoubal amasung Bishnupur district tagi Child Welfare Police Officer amasung Special Juvenile Police Unit ki officer amasung mihut humbudra romna sarukyaki Manipur State Legal Services Authority ki miching makada District Legal Services Authority Imphal East amasung All Manipur Nupi Marup na sinduna nongmagi oiba legal awareness program pangthokre Khurai da leiba Kala Vidya Bhavan Complex da pangthokiba thauram aduda nupi amadi angang singda chatharakpa miyot minai singi mathakta logi oiba matingna phanghanba yaba chairak sing angang singna mobile phone sing aranba moongda sijinarakpa amadi masida mama mapa oiba singna laugadaba thaudang singi matangda wafam kya thamki Matang swaisida break ama laujage break ki matungda differently able singi marak tagi mayana kolom chiklaga lairik iduna masana masabu sak takchariba fairoijam kripagi punsiwari amadi Manipur amasung malim gi tongan tongan ba ipau sing puduna lakchage impact news pa meeting ta adun lebiu mayam bu amuka hana taram nokchari bulletin asiki makhata ba pau mayam da pizari malemda differently able kaya ama makoi hingnabagi lambida maipak no changsili Mayam adugi marakta lamdam asigisu mayana kolom chiklaga lairik iduna masana masabu saktak chariba fairoijam kripagi punsi mahingi matangda video journalist Vishorjit Namairakpam amasung Impact News ki reporter Jesia Oinamdagi paudamama Wari lairik nungshiba natte tingkhangni gi ayiba fairoijam kripa maitai ingkumja lisingamaga chamapan humpuga taret ki December 13 da lamla AC gi manung channa Nongada awang laikai laikhidraba Phairoijam Krishna amadi laikhidrabi Phairoijam ongbi nungsigi manga suba macha oina phangjaki pokpadagi hauna phibam murti chumna pokcharabasu mahakna chahi 19 changlakpa
ing kumja lising amaga chamapan marphuga mangagi April 12 da thokiba laibak thiba thodok amada feet 15 hena wangba beam dagi tarakpadagi spinal cord ta sokhibana leng otpa ngamdana lairi aina ngasi bawda injury si aigi charging dadagi ma charging aduga aigi chinna umar mapangji mayam sigi mateng dagini mayam sina bo ingonda mateng pangbiram dragadi aina phanayam na tawninga su phanayam na wakhan jireida chauna khanjara su ekemta ngamoi masagi phibam gi awaba thidana ling otpa ngamdrabasu mayana kolom chiktuna lairik kaya iri national award yauna award kaya phangkhraba ayiba asigi lairik singi marakta revolution gi hiden amada amasung phongkhidraba paukhong sing panbayai mahakna phongdorakpagi matung inna rights of persons with disability act asi ingkumja lising aniga taratarukta center lengak na pass tawkhrabasu state asida mapung phana chatnadabana chaitheng kaya thengnari act asi lamdam asidasu mapung phana chatna hallabadi differently able oiraba miyoi singdasu hingbagi mahau ama leihanba ngamgani haina mahakna pukning chingsilakli akoina lengakta tasengna haijariba se akoi sarkar dagi natragana kanagoma singdagi sen thumgi mateng nibadu haktana akoi gi mateng nate rights of persons with disability act 2016 asi fully implement tawa matamda akoi gi thakse suki mati wangkalakani adubu ngasi lengakna masi khangna tuminna namsanduna leiba haiba se akoi gi di yam pendaba ma khang masi akoina lengak thangjani rights of person with disability act asi pass tawkhraba matung phauba manipur dadi act asi mapung phana chatnadana leiri masina physically challenged oiraba miyoi singda makhoigi hingbagi hak matpirabra haina physically challenged oiraba miyoi singna phongdokli impact news ki damak paudam jaribi ai hak jesha oina nongada All Manipur Students Union MSU Sinduna Lakliba August ki tang kun gatareta pangthokadoriba yankhai gu humdoi suba hunger marches day gi thoram amadi August ki tang kun gani panda pangthokadoriba MSU gi yankhai humdoi suba mapo kumon thoram singda leibak miyam amadi mahairoi khunai na saruk yabiyu haina MSU gi president Manjit Sarang themna appeal tawrakli wafam asing asi nungthil MSU gi DM college campus ta leiba mayai loisang da pangthokhiba paumi singa unabada Manjit na phongdokibani mahakna makhata na hai English amaga chamapal humfu manga da thokiba khusem gi chak tangba aduna lamdam asigi miyam da piriba paujel asi miyam na nawhona na ningsingba matam oire angam thakta koi kona rakhanda chinjak tami pal tangdaba dunguma khunai ma ohen magalena na koi skill development program kyam ka amsuna level etna changsin jagini habsi thamjabagalena na amsu gi lakadoriba koi agas ki tang kun gitret amani kan pan pangthok kidiriba chaklam khongchen namit anga masasti amadi amsu gi mapok kumon thorom namsi richa ko ding sar yabina ba wani pur mai rusi amsu gi mekini gi richa ko ding makim khumda nalukna media gi thongda ponja Kwakaithel Bazar Laiba Star Poultry Feed Koba Dukan Amadagi Mioi Amana Yen Machinjak Laibada Nungkup Yauram Kiba Adu Yen Machinjakta Hapa Sunugi Nungni Nungkup Aduna Yen Gi Masada Akaiba Piba Leite Haina Maharashtra Feeds Private Limited Manipur Brands Ki Maikadigi Sengdorakli Hiram asigi matangda ngasi nungtil Kwakaithel Bazar Laiba Brands asigi outlet ta Impact News ka unabada sales manager ki ice location haikibada hairiba limestone gi machal asida calcium gi saruk yawi marum kokpi yen singna marum hena koknaba calcium mathau tabana company asina limestone gi machal asi hapani aduki mathakta company na tongan ba changyeng kaya pangthoklaba matungda nungkup asi yenda kanaba piba ngamle khangladuna chada tara hapani Maharashtra Feed Private Limited ki machinjakta layar gi oiba du marum koknabagi damak saba makhal gi machinjakta nung yoram me haina tawri badu machinjak tu yoram badu kala duna hapchan banate company asimaki layar gi machinjak ase marum kokpi gi machinjak se songbada tangai phadana hap ka dawa machal ama oibana limestone hairiba nung makhal asini yerung gi production si hangat nabagi dongta 10% gi changda hap taba yadaba du makhal gi machal lamani farmer singna khangdabadagi mado nungni haiduna lana obi hibani Nauria Pakhang Lakpa Assembly Constituency ki MLA Soibam Subhash Chandrana
mahakna siraba matungda mahaki mit animak donation tawgani haina lauthokre wafam asi mahakna Saksham Manipur Prant na ngasi Mem Higher Secondary School da sinba I donation campaign da guest of honor oina saruk yakiba da haikibani ngasi gi thawra maduda chief guest toikiba Moirang Assembly constituency ki MLA P Sarat nasu mid donation tawbana mit amagi punsida ahongba purakpada natana khunai amada ahongba pura I haiki. When we talk about donation of I see Michidan Togani Havagi Porcila Pokanadi, we are perhaps thinking about level playing field Makata Kena Bible Porce Matal Hendana, Angamba Anim Havisi Hendana, Chakanaba level Makata Himinagi Havigi Pandam, Tamabatan Jasida, why we think about the barriers, society Sida Marta communities, Marta barriers, a Pan Kagat Ken Honor is a Kariginosin. Flat work. Today we find 100 people sitting here on the same floor and we are all equals. Level playing field is never Lining Han Nauria Fulogi Chamaga Kuntrama Suba Mapok Ningsing Thoramga Mari Lenana, Lining Han Nauria Fulo Fundrei Memorial Charitable Trust na Sinduna, Lagliba September Gitang Amagi, Ayupung Mapanga Minute Kuntra Taba Matamda, Konumamang the Laiba, Lamyan Bashanglenda, Taret Lakshuba State Level, Lining Hangi, Siding Amadi, Lining Handa, Saitaba, Siding Sing, Saidana Bagi Thoram Pangtuk Lagani Haina, Lining Han Trustna, Chirol Amadakang Halakli. Saidanaba asida saruk yanaba class 5 tagi class 12 fauba tamliba mahiroi singna mangjaunana form lauraba yaragani hairi Indo Naga framework ki waroshin lakpa matamda Manipur da Indian Constitution ki article 371 clause A chana handuna lamdam asigi ngamkhai macheta na thugaiba yabagi apiki bama Lairakliba asigi mayokta United Committee Manipur UCM ki liching makhada lepa laitana khongjang changsinari khongjang asigi saruk ama oina Thobal Khekmanda Maira Paibi Apunbai Ima Khekman amadi akoi badalai riba club singna sinduna wakat mifam chathaki wakat mifam asida Manipur da article 371 clause A chatnaba yaroi Manipur gi ngamkhai kaiba yaroi long live Manipur Indiana Manipur thugainaba hotnaba lepu haibana chingba kholau kaya lauduna protest tauki Center amasung Asian IM anigi marakta chathariba framework agreement yauriba chap chaba wafam Manipur lengakna center da taksinduna state asigi praja singda khanghallu haina Manipur Muslim Welfare Association gi Vice President SK Wajid Sahana fongdorakli ngasi hata dalaiba MMWO gi headquarter da pangthokiba paugi mifam amada Wajid namakata na hai karigumbada Manipur lengakna athuba Matamda Kanghandaba Thoklabadi, Manipur Kainaba Kannabagidamak, MMWO Amasung, Manipur Lairiba, Maitei Pangal Singna, Thawai Fauba, Kathokpa Yauna, Makhan Makha Kayagi, Akanba Khongjang Sing, Lepalaitana Changsilagani. Asian IMG Framework Agreement ki Waroshina, Stirasigi Territorial Integrity Amasung, Boundary da Soglakpa Yaroi Hairi. State government nasu framework agreement asida Manipur gi apun bagi sakam da solapa yaba kari kari yauri haiba porche ngasi gi pali balengak nasu amadi government of India nasu khangan pam thoki masi khangan da dana tumin na hidden agenda amada tumin na thamduna leithok pai ba porche masi Manipur gi miyam gi hak matpa amasung Manipur miyam da charang na ba pokhanduna masina Manipur da tangdu leita dana ihau kaya sagatuna amasung toan toan mafam singda phuru masel gi manakta yengthina ba nungchina dana bagi masak amoi halli Manipur government nasu taraina lauduna ya thokhiba taragadi Manipur da lairiba jati phuruk khudimangna maruina Manipur Muslim Welfare Organization amadi Maitei Pangal singi Ima Impel Maira Paibi Club Organization kaya singa loinana akanbo khongjang changduna iramdam gidamak machet tahanba yaroi haiba kholaw loinana thawai phaw kathokane koi Wathok oiriba border pillar marfuga matho yauna Chayet nariba Manipur gi ngamkhai singi matangda India amadi Manipur lengak na tha sigi tang kuntra mathoi fawbagi manungda chap chaba firep ama khanghandrabadi September gi tang amadagi Socialist Students Union of Manipur SSUM na ngamkhai kanbagi anoba khongjang changsin bahawragani haina cheksil warol thamlakli Kaisampat laishom lairakta leiba SSUM gi office da Paumishinga unabada Mahiroi Loop asigi Secretary General Bhushan Longjam na haikibada Manipur ga yumthang nariba Myanmar ga ngamkhai gi matangda chayet nariba si border pillar marfuga mathoi khakta nate hairiba border pillar asidagi hauraga border pillar number marfutara ga mathoi fawba chayet naba lairibani masi khangna Manipur miyamna tumina laishilabadi Bishnupur district mukchawba lam mangjagadoribani
suba hojik paliba BJP gi lengang sina sangchili khongjang sing subu center da takna bagi mahuta politics tawduna congress na palingi matamda makoni athokna khrabani hajana politics tawdun leire simakti lengang amu oiraga yam dai ta yaudaba warol ni hanya haksin lawi wathok asida hojik leiriba BJP lengang na Sindana, Manipur Gilam, Inchima Fauba, Mangaloi Haidana, Tatana Laudun Leraga, Tabok the Sung Tokta, Sigum Balenga Sida, Queen Miam Camp with Hazakaduribano, Haibelenga Sibu, Makatana, Lehen Kikadra Haibu Hang to Miam, and CSM Hungly. Manipur University ki Vice Chancellor Professor AP Pandey from Thadu Uhaina Manipur University Community ki Maru Oiba Organization Ahum Haibadi Mushu Muta Amadi Mushana Jangsilakpa Khongjang Numit Marfuga Mangani Sukraba Matung Center Amadi State Government ka Yashinaba Ama Purakraba Matung da University asigi Commerce Department ki 6th semester ki exam ngasi haidokre 6th semester ki exam asida Rubun College ki Mahiroi KL Ron Ngai Chinna ahanba position College Asimaki Mahiroi Kim Son Chingna ani suba position amadi DM College of Commerce ki Mahiroi Ningthau Khongjam TH Kumar Singna ahum chuba position takre hairibe examination asida punna Mahiroi chamnga ga nifumathoi thabagi manungda Mahiroi chahumga nifumapan pass tauki apunba pass percentage chada humpudra mari dasmik yang manga amani Ngasi 6th semester BCom honors ki result adu Manipur University ki Controller of Examination in charge N Narayan Paumi Singhi mangda ahanbu oina puthoki nakalamaromda Musana Manipur University ki academic atmosphere hanjilaktuna BCom ki result haidorakpa asida apenba fongdoraki Lakliba thasigi tangkun gatareta Police Constable 2018 batch amasung 2016 batch ki apunba candidate singi imung manung yauna Manipur Press Club ta mifam ama pangthok lagani mifam asida Police Constable 2013 batch amasung 2016 batch animakta case thabada saruk yariba petitioner khudingmakna saruk yanaba All Manipur DPC completed candidate of Police Constable Male 2013 na thadorakpa chirol amada khanghalakli Consumers Club Manipur Linkhat Kiba Kungataret Suba Mapokumon Ngasi Palace Compound Laiba Lamyan Bashanglen the Pangthokre Tauramasida Huye Lanpaugi Hanagi Editor Bharat Bhushan Amasung Consumers Club Manipur ge President Ti Phulchana Chingba Masak Naiba Miyoy Kyana Saruk Yaki Tauramasigi Saruk Ama Oina Consumer Awareness Program Amasu Pangthoktuna Consumer Singi Phangpham Thokpa Hak Singi Matangda Akhang Ahi Singna Wangangki Hypo Zadonangi Marfutaretlak Suba State Level Death Anniversary Tha Asigi Kungamapanda Deputy Chief Minister Yumnam Joykumar na Saruk Yaduna Pangthok Lagani Haina Hypo Jadonang Statue and Park Development Committee kam Hypo Jadonang Death Anniversary Committee na Thadorak Pachirol Amada Khanghalakli Poirei Leimarol Maira Paibi Apunba Manipur gi Kuntraga Humdoi Suba Foundation de Pangthokre Lup Asina Sinduna Pangthokiba Thauramadu Imphal gi GM Hall da Pangthokibani Thauramasigi Matangda Paumishing the Wangang Laduna Manipur University gi Political Science Department ki Professor Ketri Bumolana Manipur da Maira Paibi gi Ihau Asi Englising Amaga Chamapal Marfudagi Haukibani Amadi Poirei Leimarol Maira Paibi Apunba Manipur Asi Englising Amaga Chamapal Marfutaraga Mangada Linkhat Kibani Mapan mapu mangadagi hojik phawda lepa leitana state ki oiba leba ki oiba issue kayada id territorial integrity oirabasu natrak hunada tholiba rape cases natraga killing natrak anti social issues kayada yamna thauna phana kasaruk yarlibasi maira paibi singni adona maira paibi singsina nupi singna samna herabda leibaki manipuri oiba hiram kayadadi moina mangjin thana maikai si lepagi phibam asi nupi singna tauri haina haijaningi Khangabok Development and Students Union KDAS Yugi Ahomrak Suba Mapokumon Thauram ngasi
Khangabok Part 2 Multipurpose Hall da pangthokre thauram aduga mari lenana KDASU gi President Thokchom Kirana Union asi lamdam asibu tangdu leitaba chaukhatpa lamdam ama oihanbada saruk yanabagi pandamda kumja English ni taraga manga ta linkhat ki bani haiki thauram gi manung chana KDASU amasung Association of Voluntary Blood Donor Manipur Thobal District ka khutsamnaduna EP bagi thauram ama supangthoki BJP Central District Committee na sinduna ngasi laikhidraba India gi Prime Minister Oiramba Atal Bihari Vajpayee gi mafamda laishu katunai kai khumnaba utkre Singjamai constituency gi manung chana leiba Hairangoi Thong Community Hall da pangthokiba thawramaduda BJP North East State ki General Secretary Organization Ajay Jamwal na phongdokibada Vajpayee saugandaba aphapatta munna khanthaba ngamba luchingba amani ngasi BJP na paikhalakliba sabka sath sabka vikas haiba mipum khudingmak amata oina chatminanaba thaurang asi Vajpayee na pamjaraba thaurang ni haina phongdoki कि हम अपने भारतीय समाज को हम इंसानियत का भला करेंगे, गरीबों का भला करेंगे, इस देश को यूनाइट करेंगे, एकजुट रखेंगे, सबका साथ सबका विकास का मतलब यही अटल जी का नारा है कि हम सबको साथ लेके चलेंगे, इस देश को गरीबी मुक्त करेंगे। चौकट पर खिलौड़ाबा अवांग लोगों तोआन मार्ग की चौकट पर लमसिंगा मानवा कुलायम भरोनाबा अदुंबा होना भी नंबर सिंबा मनी मान लेके दबसी भाई नंदम सिगी मनी मार्ग कुंबगी नतना all humankind मांगजबा मनी Anirak Suba One Day State Level Youth Convention 2018 ngasi Imphal gi Raj Bhavan da pangthokre Service Bridge Agency na sinduna thoram adu Engaging Young People in Nation Building haiba theme da pangthokibani lamdam asigi tongan ba school amadi college ki mahiroi kyana saruk yaduna pangthokiba convention aduda nupi gi mathakta chathaba crime climate change sanitation amasung youth empowerment na chingba topic singda drawing competition pangthoki loinana drawing competition aduda makok mathang tarakraba mahiroi singda Manipur gi governor Dr. Najma Habdulana certificate na chingba pituna pukning thawatki Thobal District ki Hairok constituency ki manung chanba Salung Farm Kang Yambimda Ministry of Social Justice and Employment Government of India ki senthang makada ahal oiraba singna lainaba Senior Citizen Home Social Welfare Minister Nemcha Kipke na hangdokre ngasi Senior Citizen Home hangdopagi thauram atuga mari lainana Minister na kana laijadraba ahal oiraba singbu changjapam piriba home asigidamak lengak na shu pangba yaba mateng pangani haiki Typewriting Institute and Rural Development Service TWIRDS Manipur na sinduna Bishnupur District ki Laurembamda tha ahum chupna chathagadaba differently able persons singi oina skill development training program tha ama farak pagaloina na ngasi stipend amadi allowance sing yenthokpagi thauram ama pangthokre ngasi gi thauram aduda TWIRDS ki secretary Brozendro na stipend amadi allowance ki senfam sing adu skill development training program aduda saruk yakiba singda khutsin nakibagaloina na training program aduda saruk yariba singbu pukning thawatki BJP na luchingba lengak na tha asigi tang taraga manga dagi hauduna August ki tang kuntra fawba chathagadaba Bharat Gaurav Parvagi sarukama oina Thobal district ta state level open patriotic kavi shamelan amasung patriotic song competition pangthokre Thobal Mela Ground Community Hall da pangthokiba competition aduda athoiba mithunglen oina saruk yakiba Education Minister Tiash Radeshamna aikoina chaukhat khongthang kaya paikhatlabasu nungsinaba amato oibagi wakhalon adu laitrabadi pumnamak arembani haina phongthoki migi mikha polini matamda akoi ningkha tamnabi dong to honarakpada akoi amato oina punsinki adu masidi Ningkha tamore, ningkha tamasi, ekoi kanare tamanakana. Geographical oina ningkha tamore, adu maru oire di. Housing economically, ekoi ningkha tamabra.
सेंधुगी फिवम दा वाबन मरम ओइरगा ngasi di akoi ningkha tamos tamda hum le aduna akoi punna nusinana amata amaga mateng panga kathokbo ngamba adumba gi gun ke adu ullaga leminara kanda asengba mariba ningba adu ningkha tamba lebak ama aibudu soidana oigani DIZ Headquarter BSF CI Operation Manipur gi Makhada 182 BSF Koirengai Battalion asida Facilitation Center ama hangdokre hairiba center asina Civic Action Program gi scheme gi Makhada Central Armed Police Forces CAPF ki Constable General Duty gi thabak launaba kaurakpada mafam asigi inkhalakliba naha singda chauna mating oigani hairi Koirengai gi center asida hokhiba tha anidagi written examination gi damak free coaching su piduna laklibani Hauzik sanabagi pauda Manga suba thongam sajo memorial mix kendra wise league kam knockout kang tournament ta khundrapam kendra kangkhut maipakre ngasi Imphal East ki manung chana leiba kongba makha nanthaibam lekai da leiba leikol gi kangshang da sanakiba group D gi league match amada khundrapam kendra kangkhutna Sagolban kendra kangkhutpu panjil taraga manga mapanda maithiba pibangam ki chatharakliba kang tournament asida Manipur gi tongan ba kendra singdagi lakpa kangkhut taraga humdoina group mari thokna khaidoktuna league match singda akanba lamba taunari Works Minister Thongam Bishwajit ki senthang makhada ibuda wangbrain khana chauba kangkhut uchekona sinduna chathariba kang tournament asi group A gi league match amada konthauzam kendra kangkhut amasung thongju kendra kangkhut A anina tha asigi tang kun ga nipanda lamba taunaragani Fourteenth men senior, junior, sub-junior, FS and GS styles, 12 female FS, senior, junior, sub-junior amadi first under 14 boys and girls FS ki state level wrestling championship lakliba September gitang amadagi ani fauba Kumalampak Sports Complex Imphal da pangthoklagani haina Manipur Wrestling Association na thadorak pachirol amada khanghalakli Hayengdagi hauduna tha asigi tang kunga mapan fauba Assamgi Bongai Gauda laiba Chalarai Indoor Stadium da pangthokadoriba anirak shuba SIFU Tombra Maitai National Kung Fu Championship 2018 da saruk yarugadaba All Manipur Kung Fu Association ki sanaroi sing ngasi Imphal thadokre hairiba championship asida Manipur ki oina nupa macha sanaroi taraga mari nupi macha sanaroi tarana saruk yagadauri Manipur team asi KI Sarachandrana team manager amasung Y Kiran Maitaina team coach oina lamjingli loinana sanaroi sing asi ngasi ayu Kakching Bazar laiba All Manipur Kung Fu Association ki office tagi Kakching Assembly constituency ki MLA Yengkhom Surchandrana lamthakibani Under 17 boys state level Subruto Mukherjee football tournament ngasi sumakhada na chathari ngasi Kumalampak artificial turf ground da sanikiba football tournament asigi ahanba likta Bobo Bekra Higher Secondary School Ziribamna Trinity Public School Tamenglongbu Panjil Taruk Anida Ani Suba Liktana MG Evergreen Higher Secondary School da Kakching Higher Secondary School bu Panjil Ani Sinoda Maithiba Pibangamki Chathariba football tournament asigi ngasi sanakiba ahum suba likta Dr. S. Radhakrishnan Foundation School Churachandpurna Paumata Government High School Senapati bu yamna lakchana Panjil Taraga Nithoi Sinoda Maithiba Pikibaga loinana Mari suba liktana Barian Academy Nonena Trinity Public School Tamenglongbu Panjil Nipan amada Maithiba Piki Department of Youth Affairs and Sports Manipur gi meeting makhada Manipur gi tongan ba district taraga manga dagi lakpa team singna football tournament asida saruk yari hayeng chathariba football tournament asigi makhata ba league match sing sanaragani
Yankhaiga Mapan Suba under 17 girls Subruto Mukherjee football tournament ngasidagi Kumal Lampak Main Stadium da sanaba hokre. Tournament asigi ngasi ahanba sanaki balikta Parbung Higher Secondary School Fejolna Dr. S. Radhakrishnan Foundation School Churachandpur Bupanjil Nipan Sinoda Ani Shuba Liktana Iramdam Mahikol School Kakchingna Emmanuel School Chandel Bupanjil Manga Sino Ahum Suba Liktana Madhumati Government High School Bishnupurna Choto Bekra High School Ziri Bambu Panjil Nipan Sinoda Maithiba Pikibaga Loinana Mari Suba Liktana Nilamani English School Imphal Westna Yamna Lakchana Sacred Heart Higher Secondary School Ukhulbu Panjil Tara Taret Sinoda Maithiba Piki Chathariba Football Tournament Asigi ngasi sanakiba Manga Suba Likta Commerstone Academy Technopalna Parbung Higher Secondary School Fejolbu Panjil Amasinoda Taruk Suba Liktana Porei Khongjil High School Imphal East na Emmanuel School Chandel Bupanjil Taranithoi Sinoda aduga Taret Suba Likta Nilamali English School Imphal West na Molkon High School Kangpokpi Bupanjil Tara Sinoda Maithiba Pigaba ngamki Department of Youth Affairs and Sports Manipur na sinduna ngasidagi pangthokpa haukiba football tournament asida Manipur gi tongan ba district singtagi lakpa team taraga nithoina sarukyari Hayeng chatharakliba football tournament asigi league match manga sanaragani Yankhaiga Mapan Suba under 14 boys state level Subruto Mukherjee football tournament ngasidagi Kumal Lampak practice ground da chathaba hokre tournament asigi ngasi ahanba sanakiba likta CT Higher Secondary School Mayang Imphal Choto Bekra High School Ziri Bambu Panjil ahum amada aduga ani suba liktana Springfield School Wangjingna Parvachom High School Prejolbu Panjil ani amada maithiba pibangamki Ngasidagi pangthokpa haukiba football tournament asigi ahum suba likta Sekhor Christian High School Ukrulna Gandhi Memorial High School Churachandpur bu Panjil manga sinoda maithiba pikibaga loinana Mari suba liktana Unique Model Academy Imphal East na Emmanuel School Chandel bu Panjil ama sinoda maithiba pibangamki Department of Youth Affairs and Sports Manipur gi meeting makhada chathariba football tournament asida Manipur gi tongan ba district taraga humdoi dagi lakpa team sing na sarukyari hayeng chathariba football tournament asigi makhata ba league match manga sanaragani Football for Change Beginner League Under 12 ngasi Kangpokpi District ki Hoi Lenthol C Aishinda former Indian football player amadi FPAI gi president su oiriba Renedin haudokre Thauramaduga mari leinana Renedina league asibu silla liba singbu thagat ba fongdok laduna hai ingkhalak liba angang naha singna pamjaramba masana asi sanabada mama mapa amadi angang adugi naknaba miyoi singna pukning Thogat Pigatabani Haina Fongdoki, Loinana Ngasiki Tauramaduda Sarukiakiba, Molkon Constituency ki MDC, Pautinlun Chongloinasu Organization Committee Buthagat Pafongdoki, Ngasi Haudopagi Tauramaduda Cultural Dance na Chingba Kaya Amasu Utki, Haidibal League Asi Tha Mari Chupna Chayul Kudingi Chathagadabani. Arabada bulletin asig headlines amana miyam na thamjage Har fangdabagi awaba mayuk nariba laumi kayana har fanghalu haidana Sanjen thongda leiba agriculture department ta thonjinkhre MLA amabu party dagi tanthokpa haibasi 10 schedule gi makhada leiba maramna MLA yamthong haukipu State Congress na hekta tanthokpa yadabana AICC da khanghankhre haina MPCC na hairi Manipur na chahi amada lupa crore chani dagi chahum fawbagi changda mai leiriba asidagi koknanaba solar power plant sijinabagi hainabi thamlasi haina Deputy Chief Minister Yumnam Joykumar na fongdokre Lamdamasigi Puwari ga sagonariba Laishang Hidin bu kananaba amadi masak thokna thamnaba tourist spot oina September gi tang 13 da
launch tawragani haina Kairaugi MLA Rameshona phangdokre. Amasung differently able singi maraktagi mayana kolom chiklaga lairik iduna masana masabu sak takchariba Fairoijam Kripagi punsina miyam da inot piri.